Center amadi state Leingak anina lamdam asibu ngakliba khul ngakpasing fabagi maiyokta ngarang malom gi tongan balaikai singdagi tholakpa miyamna wakat mipham chathakre malom tulihal da leiba korapung community hall da chathakiba wakat mipham aduda kholaw kaya lawbagalunena khul ngakpa tatai nate miyam gini khul ngakpa faba yaroi thobal SP Churchanpur natraga kangpokpida transfer thau matik chadaba CM pham thada u haina iba play card kaya su sizinaki wakat mipham aduda saruk yarambi malom tulihal apunba maira paibi gi president ke anita na fogdorakpada center amadi state Leingak anina miyam bu ningthina ngak senba ngamdabadagi khul ngakpa kaya tholaktuna miyam bu ngak seli chairak asida khul ngakpa singbu faba punba tauba haibasi lamdam asigi khwaidagi laibak chibani khul ngakpa sing faba da Naba police sing Churchanpur natraga kangpokpida transfer tau lena Manipur dagi afaspa lautu u haiba wafam thamlakhe Malom apunba habidi malom awang malom makha mayai lekai punsal lakan da khoi ngasi gi dharna ase akhoi phamjabani akhoi ne ngasi thamiba pandam di central force amadi state force na mahairoi hatpa akhoi yaninde khunna kwa phaba yaninde aduga ahum subuda fabagi SP Churchanpur natra kampukida transfer khudakta tawgadabani adigi mari subuda akhoi gi hoji khunna kwa phaba se nariba mathawna phaba commando sing thabaktagi lathokadabani aduga hoji aspa thamiba 1958 asi khudakta lathokadabani